नुपीसिंगु सर्वाइकल कैंसर दगी ngaktoknaba gynecological cancer screening amadi awareness program ama ngasi yai school da pangthokre naba angang lehandanabagi pandam da ngasi Imphal East ki DC Rangita Bali Waikhom na luchingduna rally ama ngasi kurai amasung khongnang ani karaktagi sangakfam phawbagi national highway lambi sembi dabagi mayokta miyam na lambi thingzinduna khongjang chamsinkhre mayam khurumjari dom yengbiri bisi impact news ni ai pinki okram na hauji pungja si phawbagi maruiba pausing miyam da pizari gynecological cancer awareness month ki saruk ama oina gynecological oncology unit OBGYN Jennings na Department of Pathology Jennings amadi B Babura Cancer Institute Guwahati ga khusam naraga gynecological cancer screening amadi awareness program amangasi pangthokre bamo lekai de leiba ya school gi MLA Thokchom Satyabart gi yumda pangthoki ba thoram aduga mari leinana ya school gi manung chana leiba nupi kayana cervical cancer gi screening tawki awareness program aduga mari leinana Trained Nurses Association of India Manipur State Branch ki Vice President L Sanjarani na haikibada Foundation for Women Cancer na kumjali singa maga chamapan marfutara mapan dagi hauraga September tha asibulebak pumbana gynecological cancer awareness month haina palan tauri palan asibu maru oina nupi oibi singbu cervical cancer gi matang da khanghan baloinana nupi singna masa maufana leibagi tangai fadaba cervical cancer ga mari leinana maru oibu information piba warning sign amadi khudong thiba asi thengnarakpa matamda matau karam na ngakthokani haiba khanghanbani state asigi oinasu nupi oibi kaya ama cervical cancer ki oiba khudong chadaba asi thengnagadra haibagi chingnaba lei loinana thengnaba tarabasu kari thabak thoram paikhatpa yabagi haiba khanghanabagi pandamda ngasigi awareness program asi pangthokpani haina Sanjarani na phongdokhi khoi ngasi pangthok chariba sida yaringai patient sing se khoi nupi oiba sing se Manipur da leriba imai ven sing se khoina cancer gi matang cervical cancer gi matang de awareness piba amadi akhoina detect to cancer se detect to ngamna hona patient yawram magadi aduga makhoida akhoina cancer se detect to matungda kari kari orakpa yai tawdringai dana akhoina kari kari section thorang lokhatpa darkar oi sugum masigi matang da akhoina awareness se pijabani akhoina pijariba awareness sida ya school Kendragi Honorable MLA Sar Saitabatana yam mateng pangbira isigi damakta su sar bo hainga le tanthaga phongthok sari India pumbada malnutrition naba angang lehandana bagi pandam da September tha ama chupna chathagadaba Rashtriya Poshan magi makha chatharakpa oina Gram Sabha meeting amang asi khurai puthiba community hall da pangthokre Thoramadu District Administration Imphal East District ki DPO ICDSL amadi Imphal East Jila Parishad ka khusam naduna pangthokhibani Gram Sabha meeting aduda khurai nandaibam Laikai Gram Panchayat khurai konsam Laikai Gram Panchayat amasung Laishram Laikai Gram Panchayat na saruk yakhi loina na khangatlaba Anganwadi center singda water filter sing yenthokuna Anganwadi worker singbu ikai khumnabu utkhi thoromadugi manung channa ORS semba yauna mamagi khonglam matau karam na pithakani amadi khutsa matau karam na hamdokani haibagi matangda mari lainaba department sing na demonstration sing utkhi tungda Rashtriya Poshan magi campaign ga mari lainana Imphal East ki DC Rangi Tabali Waikhom na luchingduna rally amasu khurai puthiba community hall dagi lamlong phawba chatkhi Rashtriya Poshan Magi koi celebrations thama chathaba celebration segi manungda each and every gram panchayat leiriba Anganwadi centers mayam se the work toriba Anganwadi workers mayam se felicitate taw haibani koi shi Anganwadi didi saina kauraga moibo koina ikai khumna utpa madugi potu ngasi koina masai sa pangthok chabani ngasi segi haudok charaga different gram panchayats in the Imphal East leiriba 50 gram panchayats sing sida pradhan sing sina koi Anganwadi centers sida work toriba Anganwadi workers mayam se felicitate tawani aduga maru ina gi program se koi di fully convergence ta koi tawani health ki ama chowa thodang lairi masai sa jila parishad ki thodang amna chawna lai education department ki Sector Assam Rifles Churachandpur gi Singhat Battalion na Laikhai Khulda lem na layeng bagi camp ama pangthokre
ngarang pangthokhiba camp adugi manung channa good health and hygiene gi matangda lecture program amasu pangthokhi camp aduda hidak langthaksu lemna yenthokhi Ignite Club Singjamai Mayengbam Laikai Sinduna Mayon Switch to Prism of Possibilities Haiba Thoram Lakliba September Taramari Degi Taramanga Fauba Imphal West District Sangaitel Park and Resort ta Pangthokadauri Hiramasigi Matangda Ngasi Sinjamai Mayengbam Laikai Delaiba Ignite Club ki office ta Pangthokiba Paumi Singh Unaba Amada Club Asigi Managing Director Ngathem Chinglem Banahai Haujiki matamda khunai ama awon purakpada youth empowerment asi mathautai maram asina club asina lamdam asida talent leiraba naha kaya asi punsinduna anauba wakhalon kaya share tawhanbagi pandamda thauram asi pangthokadabani hairiba thauram asida Manipur amadi mapaleibak singdagi lakpa resource person kaya su saruk yagani loinana thauram asigi manung channa naha sing khaktagi oiba competition kaya su pangthokani hairi ngasigi paumi singa unaba aduda saruk yakiba Ignite Club ki student empowerment gi executive MJC na makhata na haikibada September tara mari dagi tara manga fauba pangthokadoriba thauram asiga mari leinana lakliba September tara humdoi dasu beauty parlor amadi makeup ki matangda workshop ama konung mamangda leiba lamyanba sanglenda pangthokani thauram asida sinfam asibu pambiba mioi singna saruk yabiu workshop asigi damakta tongan ba ticket counter taruk amasu hangdokle haiki tang laiba tang tramari amasung tang tranga September sida akoina Mayon the prism of possibilities switch to the prism of possibilities adna akoina program ama sinjari maruna sinjari ba si akoigi lairiba naha sing sigi damakta moigi punsi phirep ki damakta sinjaba program amani maruina youth sing sida moigi personality adagi moigi self development amasung global exposure amagi khudong chaba phangnaba amasung pinaba akoi nahasing silairiba singsina world sida join tawba ngamnaba productive force ama oinaba idamakta simjaba platform angkhangni Thawalikon Kanglei Pakna Sinduna Ahan Balai Marel Thambal Memorial Thauram Amang Asi Sana Konung Uttara Sanglenda Pangthokre Thauram aduda Maidingu Leisemba Sana Chauba Leimarembi Anamika Irom Piba Irom Joy Chandra Mangang Yauna Mioi Kayana Saruk Yaki Ngasigi Thauram aduga Mari Lenana Leimarel Thambal Memorial Thauram gi Chepong Amasu Maidingu Leisemba Sana Chaubana Fongki Thauram aduda Leisemba Sana Chaubana Haikibada Kanglei Paki Puwarida Leimarel Fambal Tongki kaya ama laikre adubu ining thau fam haibagi leimarel phambal tongkiba maharani gomti irom thambal gumba matik magun leibi khunai asigi lakadoriba mirol gidamakta khanbi makhoi gumbi leimarel amata yaudri thauna fabi pukchel sengbi khunai asigi khanna thabak taukiba leimarel thambalbu ningsingba asima khunai asigi mamai chumnana ba thauramni Thongna phabi asigi matangda khana nainabana miyamda leimarel thambalgi matangda leiramba aranba wakhalon sing adusu kokhanba ngamgani haina leisemba sana jaubana fongdokhi leimarel okibi thambal irom da ongbi sigumba mayam gomati haraga sukhangna sigumba thambal si masi ekhogi puwadi da magi chanabam si irei leitaba panagumana sumhak si yamna ekhogi ona tainana magi maramda ekhogi haibiba magi maramda ibiba lana khanbiba haiba tare puwadi da lawramba haibadi matamduda ekhogi leijaramba lining laisol punamaksi thadoga atopa anoba lining laisol amada kanna changhalakpage dugumba awaba yam akibage dugumba ekoi puari gi tangkak aduda ekoi gi ningol amana ekoi gi leibak sigi tungi khalaga tungi mirol gi tamukta khalaga mana lawkhiba ekoi tungi mirol gi saktam ngangnaba mana lawgiba thoglang do madu ekoi ningsingba oina madu ekoi ngasi thoromse pangthokpani Matang swai se break amalauze break ki matungda khongnang ani karaktagi sangakfam phawbagi national highway lambi semdabagi mayokta khongjang changsin khibagi paw amadi Manipur amasung malem gi tongan be ipaw sing puduna lakjage impact news pu mi engta duna leibiu mayamba mukana taramna okchari bulletin asigi makhata ba paw miyam pizari Chingmairong khongnang ani karaktagi sangakfam phawbagi lambi semdabagi mayokta miyamna Chingmairong mamang laikai mera paibi amadi miyam punduna National Highway number 2 Imphal Dimapur lambi thingduna khongjang changsin khibani khongjang aduda saruk yakhiba W Ushalai mana phongdorakpada lambi asi National Highway
ओइबा तारबसु पोटहोल कयाना थनबगा लोइनना नोंग चूबदा मतमदा उफुल अमदी नोंग खरा चूबदना लैखोमना लंबी असी चटपदा खुदोंग चादबा मतम कयादगी मायोकनतुना लाखी अदुबु लैंगाकना ngasi फाउबा थौसादबदगी लंबी थिंगबगी खोंजंग असी चंगसिनबनी थासी की तरानिथोय फाउबगी मनुंगदा लंबी असी सेमजनद्रबदी अकनब खोंजंग कया चंगसिलगनी हाइना फोंदोरखी एसे नंबर 2 ओलबा चीफ मिनिस्टर मसामा की लंबीसु ओरिबा असी हन्ना येंगबिदरे इसिंग इचाव मायोकनरे ता कांगदना एक्सीडेंट थोक्तना अवाबा कया मायोकनर फौदा सरकार की मागेदगी ngasi फौदा करिगुममता येंगजनबिरकपा लैते खोइसु इसा इसागी पैसा पोकेटगी पुथोक्तुना सेमजन साजले दुबु मान पुबा गारीना मिनिट कांगदना चटपना मरम ओइदुना ngasi थोलगसु हयेंग अदुमक नमदै अदुना खोइ प्रचिंगमैरोंग प्रजा इमा इबेनसिंगना थमोइ सोंगना नुंगाइत्रे संगाखफम बजादगिना खोंनांग कारफौगी लंबी असे अथुबा मतमदा ngasi डेट लाइटगिना डेट 12 फौबु सेप्टेम्बर डेट 12 फौगी मनुंगदा चीफ मिनिस्टर मसामंगना मियेंग चंगजन बिदरगदी डेट 12 तगिदी मियाम हुमना अकनम खोंजंग चंगबा हाइना खोइ वारे अमा लौजरे असम राइफल्स ना मालेम की कैथेलदा लुपा कोटी अनिगा लाख अनिरोम की ममल ओइगदबा ड्रग फागतख्रे थासिगी हौखिबा तरुक की अयुक्ता असम राइफल्स ना टेक्नोपल डिस्ट्रिक्ट की मची सब डिवीजन की मनुंग चनबा मची चेलेप लंबीदा चिंगननिंगाय ओइबा मोओंगदा थौरकपा बाइक अमा चेक तौबदा लोना यादबा पोटलम सिंग अदु थेंगनरखिबनी फारबा पोटलम सिंग अदु टेक्नोपल पुलिस ता सिनख्रे हाइरी इंडिया के यूनियन लॉ मिनिस्टर ओइरंबा सकनाइरबा वेटरन लॉयर राम जेठमालानी मसागी अनाबा मनमरम ओइरगा लैखिद्रे हानगी यूनियन लॉ मिनिस्टर असि ngasi अयुक पुंग 8:95 चटपा मतमदा न्यू दिल्ली दा लैबा मयुमदा लैखि राम जेठमालानी ना लैखिदबा मतमदा मसागी चही 35 सुग्रे इंडिया की ओइना ख्वाइदगी फाउबा क्रिमिनल लॉयर असि चयोल अमगी ममांगदगी मसागी अनाबा मनमरम ओइरगा फमुंगदगी हौगतना लैरखिबनी जेठमालानीना लैखिदबदा प्राइम मिनिस्टर नरेंद्र मोदीना लेबाक असिगी ओइना वायल संग अमदी पार्लियामेंट अचौबा थौदांग लौरंबा मिसक अमा मांगजरे हाइना महाकी ट्विटर हैंडल दा अवाबा फोंदोरकली IIT Guwahati da haukiba August ki kunga manga da pangthokiba North East State Level Mastermind Abacus Competition 2019 da medal laurakraba amadi sarukya kiba mahairoi sing okpagi thoram ama pangthokre Mastermind Abacus Lalambung Makhongi Center na sinduna Mekle International School da thoram adu pangthoki thoram adu ga mari lenana Mastermind Abacus Lalambung Makhong Center gi coordinator El Sarmilana hai Mastermind Abacus na haurakliba angang singbu मतमसिगा चुनबा मखलगी टेक्निक कया सिजिनदुना अंगांग सिंगी ब्रेन बु हेना मथौ तौहनबगी थौदांग लौदुना लाकली मसिगी माई पाकपा मा ओइना ममांग थादा गुवाहाटी दा पांगथोकपा कॉम्पिटिशन अदुदा मास्टरमाइंड एबाकस मणिपुर यूनिट तगी सरुक याखिबा महाइरोय सिंगना यामना चाउना माई पाकपा ngamlakibani हाइखी Mastermind Abacus na ka piriba kanabasidi it's endless haitare maidi masi khaktani hainingai lete ado Mastermind Abacus se akoigi masigi program se akoigi sense organ kai se coordinate tawhallaga angang kai sida makoigi multi concentration lainanaba adugumba program amani multi concentration khaktana te makoida photographic image lakani then memory hankalakani concentration many things haidi magi learning skill de hankalakani listening ability hankalakani mangonda confidence hankalakani overall personal development lakani mangonda अरोइबदा बुलेटिन असि हेडलाइंस अमुक हनाप मियाम थमजरी नुपी सिंगबु सर्वाइकल कैंसर दगी ngaktoknaba गायनोकोलॉजिकल कैंसर स्क्रीनिंग अमदी अवेयरनेस प्रोग्राम मंगसी याई स्कूल दा पांगथोक्रे इंडिया पुंबदा मालन्यूट्रिशन नाबा अंगांग लेहंदनबगी पांदमदा ngasi इम्फाल ईस्ट की डीसी रंगिता बली वाइथोम न लुचिंगदुना रैली अमा ngasi राइड चटख्रे अमसुंग खोंगांग अनि कारक्तगी संगाखम फाउबगी नेशनल हाईवे लंबी सेंबीदबगी मायोक्ता मियामना लंबी थिंगदुना खोंजंग